ꯋꯥꯔꯤꯁꯤ ꯏꯪꯂꯤꯁꯀꯤ ꯐꯦꯔꯤꯇꯦꯜꯗꯒꯤ ꯏꯃꯥꯂꯣꯟꯗ ꯍꯟꯗꯣꯛꯆꯕꯅꯤ. ꯋꯥꯔꯤ ꯍꯟꯗꯣꯛꯄ ꯃꯇꯝꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈ꯭ꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ. ꯋꯥꯔꯤ ꯍꯟꯗꯣꯛꯄꯤꯔꯛꯄ ꯁꯨꯟꯗꯔꯆꯥꯟ ꯂꯥꯏꯁ꯭ꯔꯝ. ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯤꯟꯗꯨꯁꯇꯥꯟꯒꯤ ꯃꯐꯝ ꯑꯃꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯥꯎ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯗꯣꯔꯥꯅꯤ ꯀꯧꯕꯤ, ꯃꯁꯛ ꯃꯇꯧꯗ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯖꯕꯤ, ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕꯤ ꯑꯃꯈꯛ ꯂꯩ. ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯁꯤꯅꯤ. ꯃꯍꯥꯛꯀꯤ ꯃꯁꯝ ꯃꯆꯨꯁꯤ ꯁꯅꯥ ꯃꯆꯨꯒꯨꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ. ꯑꯗꯨꯒ ꯃꯁꯝꯒꯤ ꯃꯅꯝꯅ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯑꯟꯗꯔꯒꯨꯂꯥꯞꯀꯨꯝꯅ ꯅꯨꯡꯁꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯃꯤꯌꯥꯝꯅ ꯈꯪꯗꯕ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯈꯛ ꯃꯁꯥꯗ ꯌꯥꯎꯔꯝꯃꯤ. ꯃꯍꯥꯛꯁꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯂꯒ ꯁꯣꯔꯥꯔꯦꯟ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯁꯥꯕ ꯖꯒꯣꯏꯗ ꯍꯦꯛ ꯍꯦꯛ ꯁꯥꯕ ꯌꯥꯎꯔꯝꯃꯤ. ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄ ꯃꯄꯥ ꯐꯥꯎꯕ ꯈꯪꯂꯝꯗꯦ. ꯃꯍꯥꯛꯀꯤ ꯃꯁꯝꯁꯤ ꯑꯁꯨꯝ ꯁꯥꯡꯂꯛꯄꯅ ꯃꯍꯥꯛ ꯃꯁꯝꯁꯤ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯝ ꯈꯔ ꯀꯛꯂꯒ ꯑꯆꯧꯕ ꯎꯅꯥ ꯑꯃꯅ ꯌꯦꯠꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯜꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯗ ꯊꯥꯗꯔꯝꯃꯤ. ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯕꯅ ꯇꯥꯟꯖꯥꯁꯤꯗ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕꯒꯤ ꯃꯁꯥꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯤꯡ ꯈꯧꯔꯥꯡꯂꯝꯃꯤ. ꯗꯣꯔꯥꯅꯤꯒꯤ ꯁꯝꯅ ꯇꯥꯎꯊꯔꯛꯂꯤꯕ ꯇꯨꯔꯦꯜꯗꯨꯗ ꯃꯍꯥꯛ ꯏꯁꯤꯡ ꯊꯛꯄ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯏꯁꯤꯡꯗꯨ ꯍꯥꯎꯅ ꯊꯛꯂꯤꯉꯩ ꯃꯇꯝꯗꯨꯗ ꯁꯝ ꯌꯥꯎꯕ ꯎꯅꯥꯗꯨ ꯍꯤꯅꯥꯎ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ. ꯇꯟꯖꯥꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯐꯖꯔꯕ ꯁꯝ ꯈꯔ ꯌꯥꯎꯔꯝꯕꯗꯣ ꯊꯦꯡꯅꯔꯝꯃꯤ. ꯁꯝꯗꯨꯗꯒꯤ ꯑꯟꯗꯨꯔꯒꯨꯂꯥꯞꯀꯤ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝ ꯀꯌꯥꯃꯔꯨꯝ ꯊꯣꯔꯛꯂꯝꯃꯤ. ꯃꯅꯝꯁꯤ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯁꯛꯈꯪꯗꯕꯤ ꯁꯝꯁꯤꯒꯤ ꯃꯄꯨꯗꯨꯒꯤ ꯋꯥꯈꯜꯗ ꯄꯨꯝꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯍꯥꯛ ꯅꯨꯄꯤꯗꯨꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯈꯤꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯧꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯇꯧꯗꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯪꯉꯤ. "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯏꯆꯥꯗ ꯀꯅꯥꯅ ꯂꯥꯛꯆꯕ ꯌꯥꯎꯏ? ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯗꯨꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯤꯕꯅꯣ? ꯍꯥꯏꯌꯨ, ꯏꯄꯥꯗ ꯍꯥꯏꯌꯨ." ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯋꯥꯗꯤ ꯉꯥꯡꯗ ꯌꯥꯝꯅ ꯇꯞꯅ ꯇꯨꯔꯦꯜꯗꯒꯤ ꯄꯨꯔꯛꯄ ꯁꯝ ꯈꯔꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯈꯤ. "ꯏꯄꯥ ꯏꯕꯨꯡꯉꯣ, ꯌꯦꯡꯕꯤꯌꯨ. ꯑꯁꯨꯛ ꯅꯤꯡꯊꯤꯖꯔꯕ ꯁꯝꯁꯦ ꯃꯃꯥꯡꯗ ꯎꯕꯤꯈ꯭ꯔꯕꯔꯥ? ꯑꯩꯍꯥꯛ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤꯁꯤꯒꯤ ꯅꯨꯡꯁꯤꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ. ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯩ ꯆꯥꯗ ꯊꯛꯇꯕꯅ ꯁꯣꯏꯗꯅꯃꯛ ꯁꯤꯔꯒꯅꯤꯗꯣ." ꯋꯥꯐꯝꯁꯤꯗ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯃꯇꯧꯁꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ. ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇꯨꯗ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯃꯔꯨꯝ ꯊꯥꯔꯝꯃꯤ. ꯑꯗꯨꯒ ꯁꯅꯥꯒꯨꯝꯅ ꯂꯪꯅ ꯃꯁꯝ ꯄꯥꯟꯕꯤ, ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯃꯁꯝ ꯄꯥꯟꯕꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯍꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯀꯣꯏꯅ ꯊꯤꯔꯛꯄꯗꯨꯗ ꯅꯨꯄꯤꯁꯤ ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯥꯎ ꯌꯣꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯗꯣꯔꯥꯅꯤꯅꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦꯗꯣ. ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯁꯝꯗꯨꯒꯤ ꯃꯄꯨꯗꯨ ꯊꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯕꯅ ꯗꯣꯔꯥꯅꯤꯁꯨ ꯄꯥꯎꯁꯤ ꯇꯥꯔꯝꯃꯤ. ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ. "ꯄꯥꯕꯥ, ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯁꯝꯗꯣ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯑꯣꯏꯔꯝꯂꯕꯗꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯆꯥꯒ ꯂꯨꯍꯣꯡꯅꯕ ꯁꯣꯏꯗꯅꯃꯛ ꯍꯥꯏꯔꯛꯀꯅꯤ. ꯃꯁꯤꯗ ꯄꯥꯕꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ. ꯏꯅꯤꯡꯊꯧꯅ ꯏꯆꯥꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯅꯤꯡꯂꯕꯗꯤ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯟꯅ ꯌꯥꯕꯤꯕ ꯇꯥꯏ. ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯏꯆꯥꯅꯨꯄꯤꯁꯦ ꯑꯗꯨꯝ ꯂꯩꯁꯅꯨ. ꯑꯗꯨꯒ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒꯗꯤ ꯃꯄꯥ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯁꯅꯨ. ꯑꯁꯨꯝ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯥꯏꯅꯕꯤꯌꯨ." ꯑꯁꯨꯝ ꯍꯥꯏꯅ ꯗꯣꯔꯥꯅꯤꯅ ꯋꯥ ꯃꯦꯜꯂꯝꯃꯤ. ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯄꯥꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ. ꯃꯄꯥꯗꯒꯤ ꯗꯣꯔꯥꯅꯤꯅ ꯍꯦꯟꯅ ꯁꯤꯡꯉꯤ ꯍꯥꯏꯕꯁꯤ ꯃꯄꯥꯅꯁꯨ ꯈꯪꯉꯤ. ꯑꯗꯨꯅ ꯃꯥꯅ ꯑꯅꯤꯡꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯋꯥꯐꯝꯗꯨꯗ ꯋꯥꯔꯝꯃꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯝꯗꯨ ꯗꯣꯔꯥꯅꯤꯒꯤ ꯑꯣꯏꯔꯝꯕꯗꯒꯤ ꯅꯤꯡꯊꯧꯅ ꯃꯄꯥꯗꯨꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. "ꯅꯨꯄꯥ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ. ꯅꯪꯒꯤ ꯅꯆꯥ ꯗꯣꯔꯥꯅꯤꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ
nupi machadugi wakhalda sagani thakani haiba pungkaw kawkhre aduna nachanupi do ichanupada luhongbirage wafam sitabada dorani gi mapadu ningthouda koknona ikai khumnaba ulammi aduga hairami iningthona takpiriba pumnamak nanai aikhoigidi laibak phabani adubu wafam amadi hana yabiba tai ningthona hairaklammi kari wano iningthau sumdawbani hayeng isanupina luhonglaba matungda numit leiringe matamdadi isanupise konungda adom laisano aduga numit hek takhibagadi aigi yumda lahenjage wafam sida ningthaudu ngaihakti khalami adubu masanupatabu hinglabadi khaduna wafam duda yarami asumna makhoi yanaraba matungda dorani ga Rajkumar ga yamna chauna leibak miyam mamangda luhonglammi masida Rajkumar do asukki matik wakhal nungairami numit khuding dorani bu yengjaba phanglani khanjarami adubu dorani di haina khibagi matung inna numit hek tarakpaga mapagi mayumda adumak chatkhi aduga nong hek nganbaga amuk konungda halaklammi konungda leiba matamdasu mahak wakhal yamna nungaitana adumak leirami mahak mapuroiba Rajkumar duda walang amata phauba hek hairamde Rajkumar asisu dorani bu nungsibana mahak karimata dorani da ayat papiramde adubu mahak wakhaldi asukki matik nungairamde nongmagi numidangni dorani mayumda hek chatkhibaga Rajkumar du wakhal yamna nungaitana leikol lomda thoraklammi matawsida leikol dubu sengliba yamna ahal oiraba nupaduna Rajkumar bu urammi maduda mahak yamna nungaitana Rajkumar da makok nonna hangjarammi sagumlaba Rajkumar karigino aduk awaba maithong puribadi kari nungaitaba thodok thoklabage wafam sitabada Rajkumar na yamna nungaitana hairaklammi ipagumlaba aihakse masak matau laigumna ningthibi nupi amakhakka pulsi laipun semjare adubu matam pumnamakta mahakti wakhal yamna nungaitana adumak lei aingondasu wa amata haiba taude numidang khuding mapagi mayumda hektamak chatkhi aduga nong hek ngalakpaga konungda amuk lai adubu mahak asaba nungi murti amagi matawgum karimata haiba taude aihak kari tawgadabano haifam khangdre asumna yamna nungaitana waridu ahalduda hairammi matawsida ahalsisu yamna nungairamde ahaldu ngaihak tumina lei aduga wakhal tawraga mahaki kada changkhi aduga sei masa amakhak puraklammi aduga hairami Rajkumar sei paisilo sei asamba sei natte hayeng numidang nangi nupina mayumda hanba matamda nahakna sei nangi na sa manungda thammu matamduda nangi na sado mi kanamatana uba ngamloi sei hek laukthokpa matamda nang hanagum amuk miyamna urakadawribani asumna nangi nupina kari tawribano haibado yango masini aina nangonda tawba ngamba mateng haibabu asumna ahalduna Rajkumar gi mateng tawbirammi Rajkumar du ahaldugi waduda asukki matik nungairammi ahal asibusu yamna thagatlammi masidagi di mahag chaidu pairaga konungda amuk changlaklammi asumna numit adusu haukhre mathangi numit ki numidang osilakle numit asidasu mahaki nupi dorani hanagum mayumda chatnabagidamak sem sarammi tanjasida Rajkumar si mahaki nupi khanghanda chaidu masada hapsille masidagi di mahaki nupi na uba phangdre asumna mahak dorani gi matung asum inaraklammi aduga mahaksu dorani gi yum manungda changlaklammi matamduda mahakna ure mahaki nupi na andargulam ngakta yawba ising amada iruzaraga leibadu mahakna urammi masi hek loibaga dorani du fajaraba phirol chachilli aduga makhong mari panba phampham amada phamlaga hairammi he phampham nahak aibu soraren gi manak tamna thunamak pubiro masidagi di phampham du painaba toraklammi matamsida Rajkumar dusu phampham duda yalammi aduga ahangba malangda paikhalaklammi asumna makhoina asum pairakpana dorani gi marub lairembidu gi manakta changlammi
Doraniꯒꯤ ꯃꯔꯨꯞ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯇꯥ ꯗꯣꯔꯥꯅꯤ, ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯑꯁꯨꯛ ꯊꯦꯡꯂꯛꯂꯤꯕꯁꯤꯕꯣ? ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯅꯍꯥꯛ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ. ꯅꯍꯥꯛꯀꯤ ꯅꯨꯄꯥꯗꯒ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯦ ꯍꯥꯏꯈ꯭ꯔꯕꯔꯣ? ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩꯀꯣ. ꯋꯥꯗꯨ ꯇꯥꯕꯗ ꯗꯣꯔꯥꯅꯤꯅ ꯈꯝꯂꯛꯂꯝꯃꯤ. ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯏꯇꯥ? ꯑꯩꯅ ꯀꯔꯤꯒꯤ ꯅꯈꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯄꯨꯔꯣꯏꯕꯗꯨꯗ ꯋꯥ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇ꯭ꯔꯤꯌꯦ. ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯋꯥꯕꯤꯕ ꯎꯕꯗ ꯑꯩꯍꯥꯛ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯇꯝꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤꯗꯨꯗꯤ ꯃꯄꯨꯛꯅꯤꯡꯗ ꯑꯗꯨꯃꯛ ꯆꯤꯡꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯋꯥꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗ ꯗꯣꯔꯥꯅꯤꯒꯤ ꯐꯝꯐꯝꯗ ꯃꯍꯥꯛꯁꯨ ꯐꯝꯂꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏ ꯁꯣꯔꯥꯔꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯗꯨꯁꯨ ꯐꯝꯐꯝꯗꯨꯗ ꯑꯗꯨꯃꯛ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯁꯨ ꯁꯣꯔꯥꯔꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯧꯔꯛꯂꯝꯃꯤ. ꯃꯁꯤꯗꯒꯤꯗꯤ ꯗꯣꯔꯥꯅꯤ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯁꯣꯔꯥꯔꯦꯟꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ. ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯖꯟꯇ꯭ꯔꯒꯤ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯝꯃꯤ. ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅꯁꯨ ꯃꯃꯤꯠꯃꯛꯅ ꯎꯍꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯖꯒꯣꯏ ꯁꯥꯔꯝꯕꯗꯒꯤ ꯅꯣꯡ ꯉꯥꯜꯂꯛꯇꯧꯔꯦ. ꯃꯁꯤꯗꯒꯤꯗꯤ ꯗꯣꯔꯥꯅꯤ ꯑꯃꯁꯨꯡ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯂꯦꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯗꯨꯁꯨ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯐꯝꯐꯝꯗꯨꯗ ꯌꯥꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯂꯦꯝꯗ ꯀꯨꯝꯂꯛꯂꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯗꯨ ꯄ꯭ꯔꯞ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ. ꯑꯗꯨꯒ ꯆꯩꯗꯨ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯥꯛꯄ ꯉꯥꯏꯔꯒ ꯇꯨꯝꯁꯤꯟꯅꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯍꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯍꯥꯟꯅꯒꯨꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ. ꯉꯁꯤ ꯑꯩꯒꯤ ꯃꯪꯗ ꯅꯍꯥꯛꯅ ꯂꯥꯏꯔꯝꯂꯦꯟꯗ ꯖꯒꯣꯏ ꯅꯤꯡꯊꯤꯅ ꯁꯥꯔꯒ ꯂꯩꯔꯝꯃꯤ. ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯕꯒꯨꯝ ꯑꯗꯨꯃꯛ ꯂꯩ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯝꯃꯤ. ꯀꯔꯤ ꯃꯪꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯁꯤꯕꯨ ꯇꯁꯦꯡꯅ ꯃꯪ ꯑꯣꯏꯔꯤꯗ꯭ꯔꯥ? ꯃꯪꯗꯕꯨ ꯑꯁꯨꯛ ꯅꯤꯡꯊꯤꯅ ꯈꯪꯕꯒꯨꯝ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯅꯦ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ. ꯑꯗꯨꯒ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯍꯥꯟꯅꯒꯨꯝ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ. ꯑꯗꯨꯒ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛ ꯇꯧꯔꯝꯃꯤ. ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯕ ꯁꯥꯔꯒ ꯑꯃꯨꯛꯁꯨ ꯗꯣꯔꯥꯅꯤꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯧꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯅꯤꯡꯊꯤꯅ ꯍꯥꯏꯔꯝꯃꯤ. ꯃꯁꯤ ꯇꯥꯕꯗ ꯗꯣꯔꯥꯅꯤꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯈꯤ. ꯇꯁꯦꯡꯅꯃꯛ ꯅꯍꯥꯛꯀꯤꯗꯨꯕꯨ ꯃꯪꯂꯥ? ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛꯁꯨ ꯃꯐꯝꯗꯨꯗ? ꯑꯁꯨꯝꯅ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯣꯏ, ꯑꯩ ꯅꯍꯥꯛꯀꯤ ꯅꯇꯨꯡ ꯏꯜꯂꯛꯇꯨꯅ ꯃꯐꯝꯗꯨꯗ ꯂꯥꯛꯂꯨꯔꯦ. ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯂꯤꯕꯅꯣ? ꯗꯣꯔꯥꯅꯤ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯍꯥꯛ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯈꯤꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯅꯌꯨꯝꯗ ꯍꯦꯛ ꯆꯠꯄꯗꯣ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯃꯟꯕꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯂꯤꯕꯅꯤ. ꯋꯥꯐꯝꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯗꯣꯔꯥꯅꯤꯗꯨ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ. ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠꯇꯣ ꯄꯤꯔꯣꯏꯅꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯃꯤ. ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏꯅꯦ. ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ. ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯌꯥꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡꯗ ꯍꯥꯟꯅꯒꯨꯝ ꯗꯣꯔꯥꯅꯤꯗꯨ ꯆꯠꯈꯤ. ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯗꯨꯗꯤ ꯗꯣꯔꯥꯅꯤꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯏꯜꯂꯨꯗ꯭ꯔꯦ. ꯗꯣꯔꯥꯅꯤ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕꯒ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯖꯒꯣꯏꯗꯨꯗ ꯁꯣꯔꯥꯔꯦꯟꯅ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯍꯦ ꯅꯨꯄꯤ, ꯅꯍꯥꯛꯀꯤ ꯖꯒꯣꯏꯁꯦ ꯃꯁꯤ ꯎꯕꯗ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ. ꯅꯪ ꯑꯄꯥꯝꯕ ꯕꯣꯔ ꯑꯃꯇꯪ ꯑꯩꯉꯣꯟꯗꯒꯤ ꯅꯤꯖꯧ. ꯑꯗꯨꯕꯨ ꯗꯣꯔꯥꯅꯤꯗꯤ ꯃꯀꯣꯛꯇꯃꯛ ꯅꯣꯜꯂꯝꯃꯤ. ꯋꯥ ꯂꯥꯡ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ. ꯃꯁꯤꯗ ꯁꯣꯔꯥꯔꯦꯟꯅ ꯅꯨꯄꯤꯁꯤꯒꯤ ꯄꯨꯛꯅꯤꯡ ꯈꯨꯗꯛꯇ ꯈꯪꯕ ꯉꯝꯂꯦꯗꯣ. ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯐꯔꯦ ꯅꯨꯄꯤ ꯃꯆꯥ, ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯅꯨ. ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯨꯔꯣ. ꯑꯁꯨꯝ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯝꯃꯤ. ꯁꯣꯔꯥꯔꯦꯟꯒꯤ ꯋꯥꯁꯤꯗ ꯗꯣꯔꯥꯅꯤꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯃꯤ. ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯍꯔꯥꯎ ꯃꯥꯂꯦꯝꯗ ꯀꯨꯝꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ
ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅꯁꯨ ꯃꯍꯥꯛꯄꯨ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯄꯨꯔꯣꯏꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯁꯤꯗꯤ ꯃꯪꯗ ꯀꯔꯤ ꯎꯕꯤꯕꯒꯦ?" ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯅꯪꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕꯅꯤ." ꯋꯥꯐꯝꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯒꯤ ꯄꯥꯝꯕꯣꯝꯗ ꯉꯥꯊꯔꯒ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯅ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯍꯥꯛꯄꯨ ꯋꯥꯍꯜꯂꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯃꯇꯝꯒꯤ ꯋꯥꯔꯤꯁꯤꯡ ꯑꯃꯗꯤ ꯁꯣꯔꯥꯔꯦꯟꯅ ꯍꯥꯏꯔꯛꯄ ꯄꯨꯝꯅꯃꯛ ꯇꯝꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯗꯣꯔꯥꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯂꯝꯗꯝ꯫ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯄꯨ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯕ ꯑꯃꯈꯛ ꯐꯣꯡꯅ ꯄꯣꯠ ꯍꯨꯔꯥꯜꯂꯝꯕꯒꯤ ꯐꯥꯔꯦ꯫ ꯍꯨꯔꯥꯟꯕꯗꯨ ꯃꯔꯥꯜꯒꯤꯗꯃꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯗꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯈꯛ ꯊꯧꯔꯤ ꯌꯥꯟꯐꯝ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯗꯨ ꯊꯧꯔꯤ ꯌꯥꯟꯒꯗꯕꯒꯤ ꯊꯧꯔꯤ ꯌꯥꯟꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯃꯉꯛꯁꯝꯗ ꯊꯧꯔꯤꯗꯨ ꯍꯨꯛꯆꯤꯜꯂꯦ꯫ ꯃꯇꯝꯗꯨꯗ ꯊꯧꯔꯤ ꯌꯥꯅꯕ ꯁꯦꯟꯅꯔꯤꯕ ꯑꯉꯝꯕꯗꯨꯅ ꯃꯇꯝ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯍꯧꯖꯤꯛ ꯅꯍꯥꯛ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯊꯧꯔꯤ ꯌꯥꯜꯂꯒꯅꯤ꯫ ꯃꯁꯤ ꯅꯪꯒꯤ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯖꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯇꯪ ꯍꯥꯏꯔꯣ." ꯃꯇꯝꯁꯤꯗ ꯍꯨꯔꯥꯟꯕꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯊꯧꯖꯥꯜ ꯍꯩꯔꯕ ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯃꯗꯤ ꯊꯝꯖꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯋꯥꯐꯝꯁꯤ ꯑꯗꯨꯃꯛ ꯑꯩꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯇꯥꯏꯕꯪꯄꯥꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ." ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯈꯨꯝꯃꯤ, "ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯍꯥꯏꯔꯨꯗꯅ?" ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯅꯅꯥꯏ, ꯑꯩꯍꯥꯛ ꯁꯅꯥꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯥꯒꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯃꯇꯝꯗꯣ ꯍꯦꯟꯈ꯭ꯔꯦ." ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯕꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ?" ꯍꯨꯔꯥꯟꯕꯗꯨꯅ ꯈꯨꯝꯃꯤ, "ꯀꯔꯤꯒꯤ ꯑꯣꯏꯊꯣꯛꯂꯣꯏ? ꯃꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤ ꯑꯔꯣꯟꯕꯁꯤꯡꯗꯨ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯁꯨꯞꯅꯒꯤ ꯑꯩꯗꯤ ꯊꯧꯔꯤ ꯌꯥꯅꯕꯒꯤ ꯃꯇꯝꯁꯤ ꯅꯛꯁꯤꯜꯂꯛꯂꯦ." ꯑꯁꯤ ꯍꯥꯏꯔꯒ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯊꯧꯗ ꯎꯠꯂꯝꯃꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯔꯨꯔꯅꯨ꯫ ꯑꯩꯅ ꯅꯪꯒꯤ ꯊꯧꯔꯤ ꯌꯥꯟꯕꯒꯤ ꯃꯇꯝꯁꯤ ꯁꯥꯡꯗꯣꯛꯂꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯃꯛ ꯍꯥꯏꯔꯣ, ꯃꯇꯧ ꯀꯔꯝꯅ ꯁꯅꯥꯕꯨ ꯊꯥꯒꯗꯧꯔꯤꯕꯅꯣ?" ꯑꯗꯨꯗꯒꯤꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯀꯣꯅꯨꯡꯒꯤ ꯄꯨꯀꯩꯗ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯂꯩꯕꯥꯛꯇ ꯊꯥꯅꯕꯒꯤꯗꯃꯛ ꯄꯨꯊꯣꯛꯄꯤꯔꯛꯀꯗꯕꯅꯤ꯫ ꯁꯅꯥ ꯑꯁꯤꯕꯨ ꯊꯥꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯨ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯣꯏꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯏꯅꯤꯡꯊꯧꯅ ꯏꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈꯟꯕꯤꯔꯕꯗꯤ ꯁꯅꯥꯗꯣ ꯁꯣꯏꯗꯅꯃꯛ ꯊꯥꯒꯅꯤ꯫ ꯂꯩꯕꯥꯛꯁꯤꯗ ꯁꯅꯥ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯅꯤ." ꯍꯨꯔꯥꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯊꯥꯖꯔꯗꯨꯅ ꯅꯤꯡꯊꯧꯅ ꯃꯄꯨꯟꯁꯤꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯍꯥꯟ ꯍꯥꯟꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯊꯥꯖꯔꯕ ꯐꯝꯅꯥꯏꯕ ꯑꯃ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯁꯅꯥ ꯊꯥꯕꯒꯤ ꯊꯕꯛꯇꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐꯝꯅꯥꯏꯕ ꯑꯗꯨꯗꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯤꯡꯊꯧꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯩ ꯁꯅꯥꯁꯤ ꯊꯥꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯒꯤ ꯁꯅꯥꯒꯤ ꯃꯔꯤ ꯑꯃꯈꯛ ꯃꯃꯥꯡꯗ ꯍꯨꯔꯥꯟꯈ꯭ꯔꯦ." ꯑꯁꯨꯝꯅ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯉꯝꯗꯕꯗꯒꯤ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯥꯖꯔꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯀꯧꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯁꯅꯥ ꯊꯥꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯇꯝꯁꯤꯗ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯤꯕ ꯊꯕꯛꯁꯤ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯄꯨꯀꯩꯗꯒꯤ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯑꯩ ꯂꯣꯟꯅ ꯂꯧꯈꯤ꯫
ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕꯁꯤꯡ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯃꯠꯇ ꯁꯅꯥ ꯊꯥꯕꯤꯌꯨ ꯍꯥꯏꯕꯁꯤ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯣꯠꯁꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯃ ꯍꯦꯛꯇ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯌꯥꯎꯔꯝꯃꯤ꯫ ꯀꯅꯥꯃꯠꯇꯅ ꯁꯅꯥ ꯊꯥꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗ ꯀꯥꯏꯅꯊꯪꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯊꯥꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯗꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯁꯦꯜꯁꯤꯡꯁꯤ ꯑꯩ ꯏꯁꯥꯃꯛꯅ ꯍꯤꯔꯝ ꯑꯃꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯂꯧꯊꯣꯛꯈꯤ꯫ ꯃꯗꯨ ꯑꯩꯅ ꯍꯨꯔꯥꯟꯕꯒꯨꯝꯕꯅꯤ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯍꯨꯔꯥꯟꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯠꯇ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁꯅꯥꯗꯨ ꯊꯥꯕꯤꯅꯕ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯁꯅꯥꯁꯨ ꯊꯥꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯪ ꯊꯧꯔꯤ ꯌꯥꯟꯕ ꯇꯥꯔꯦ"꯫ ꯋꯥꯐꯝꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯕꯨ ꯀꯔꯤꯒꯤ ꯊꯧꯔꯤ ꯌꯥꯟꯒꯗꯧꯔꯤꯕ"? ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ, "ꯍꯨꯔꯥꯟꯕꯒꯤ ꯅꯪꯕꯨ ꯐꯥꯔꯤꯕꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗꯒꯤ ꯐꯣꯡꯅ ꯄꯣꯠ ꯍꯨꯔꯥꯟꯕꯒꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ"꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕꯅ ꯈꯨꯝꯂꯛꯏ, "ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩ ꯈꯛꯇ ꯍꯨꯔꯥꯟꯕ ꯅꯠꯇꯦ, ꯂꯣꯏꯅꯃꯛ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯐꯣꯡꯅ ꯄꯣꯠ ꯍꯨꯔꯥꯟꯕꯒꯤ ꯐꯥꯕꯅꯤ"꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯖꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯐꯥꯔꯕ ꯍꯨꯔꯥꯟꯕꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯨꯔꯥꯟꯕꯁꯤꯡ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯏꯅꯤꯡꯊꯧ ꯅꯁꯥꯃꯛ ꯌꯥꯎꯅ ꯍꯥꯠꯀꯗꯕꯅꯤ"꯫ ꯅꯤꯡꯊꯧꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕꯁꯤꯡ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯥꯠꯄꯒꯤ ꯆꯩꯔꯥꯛꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯎꯅ ꯐꯪꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯨꯔꯥꯟꯕꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯃꯇꯨꯡꯗꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤ ꯇꯧꯔꯨꯔꯅꯨꯀꯣ꯫ ꯑꯩꯅ ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯕꯅꯤ"꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯁꯨꯅꯤꯡꯕ ꯃꯋꯥ ꯑꯇꯟꯕ ꯅꯨꯄꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯑꯌꯨꯛ ꯃꯇꯝꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯊꯕꯛ ꯀꯟꯅ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯤ ꯑꯇꯟꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯄꯥꯗꯨꯗꯤ ꯏꯪ ꯇꯞꯄ, ꯋꯥ ꯀꯌꯥ ꯉꯥꯡꯗꯕ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯝꯖꯕ, ꯃꯤꯅ ꯇꯧꯔꯤꯕ ꯃꯈꯩ ꯌꯥꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯆꯩꯔꯝꯃꯤ, "ꯅꯪꯒꯤ ꯅꯁꯥꯗ ꯀꯔꯤ ꯐꯠꯇꯕ ꯌꯥꯎꯔꯕꯅꯣ? ꯅꯪꯗꯤ ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯦ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯅꯪꯗꯤ ꯁꯨꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯃꯤꯁꯤꯡꯅ ꯄꯩꯁꯥ ꯇꯥꯅꯕꯒꯤ ꯍꯣꯠꯅꯔꯤꯕ, ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯤꯕ, ꯐꯤ ꯁꯥꯟꯅꯔꯤꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯅꯪꯕꯨ ꯑꯃꯠꯇ ꯎꯗ꯭ꯔꯕꯔꯣ, ꯈꯪꯗ꯭ꯔꯕꯔꯣ? ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯤꯒ ꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ"? ꯋꯥꯍꯩꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯑꯩꯁꯤꯕꯨ ꯅꯪꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯨꯝꯅ ꯍꯥꯏꯔꯤꯗꯨꯕꯨ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯁꯤꯡ ꯈꯔ ꯄꯤꯌꯨ, ꯑꯗꯨꯒ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯒꯅꯤ"꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯁꯤꯡ ꯈꯔ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯁꯤꯡꯁꯤꯡꯗꯨ ꯂꯪꯂꯥ ꯑꯣꯏꯅ ꯆꯤꯡꯕ ꯍꯧꯔꯝꯃꯤ꯫ ꯂꯪꯗꯨꯝ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯆꯥꯛꯄ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯃꯍꯥꯛ ꯌꯥꯝꯅ ꯇꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯪ ꯅꯥꯏꯕꯗꯨ ꯂꯦꯞꯊꯣꯛꯂꯝꯃꯤ꯫ ꯃꯤꯠꯀꯨꯞꯇꯨꯗ ꯂꯩꯔꯤꯕ ꯂꯁꯤꯡꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯁꯤꯠꯂꯛꯄꯗꯒꯤ ꯍꯨꯝꯗꯣꯛꯈꯤꯗꯨꯅ ꯃꯐꯝ ꯈꯪꯗ ꯀꯣꯏꯆꯥꯏ ꯆꯥꯏꯔꯝꯃꯤ꯫ ꯆꯥꯏꯊꯣꯛꯈ꯭ꯔꯕ ꯂꯁꯤꯡꯁꯤꯡ ꯑꯗꯨ ꯈꯔ ꯑꯃꯗꯤ ꯁꯤꯖꯤꯟꯅꯅꯕ ꯆꯥꯝꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯃꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯂꯪꯗꯨꯝ ꯀꯌꯥ ꯆꯥꯛꯂꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯪꯗꯨꯝ ꯍꯥꯞꯂꯤꯕ ꯈꯔꯨꯡꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯈꯨꯗꯩ ꯑꯃꯗꯤ ꯁꯥꯕ ꯀꯣꯟꯅꯔꯅꯤꯅ"꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯈꯨꯗꯩ ꯑꯃ ꯁꯥꯕ ꯀꯣꯟꯅꯔꯅꯤ ꯍꯥꯏꯕ ꯊꯥꯖꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯪꯗꯨꯝ ꯑꯃꯅ ꯈꯨꯗꯩ ꯑꯃ ꯁꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯊꯧꯔꯥꯡ ꯑꯃꯈꯛ ꯌꯥꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯒꯤ
ꯄꯣꯛꯇꯣꯟ ꯐꯥꯎꯕ ꯐꯤ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯃꯔꯥꯡ ꯂꯥꯡꯕ ꯃꯌꯥꯝ ꯑꯃ ꯅꯞꯁꯤꯜꯂꯝꯃꯤ꯫ ꯃꯃꯥꯏꯗꯨꯁꯨ ꯆꯤꯅꯤ ꯃꯍꯤ ꯊꯤꯠꯂꯒ ꯂꯁꯤꯡꯁꯤꯡ ꯑꯗꯨ ꯕꯣꯜꯒꯨꯝꯅ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯃꯃꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯅꯞꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯃꯈꯛ ꯃꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯜꯂꯛꯀꯗꯕ ꯂꯝꯕꯤꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯃꯀꯣꯛꯇ ꯌꯥꯝꯂꯕ ꯑꯆꯧꯕ ꯁꯤꯡꯕꯨꯜ ꯑꯃꯈꯛ ꯄꯨꯔꯛꯂꯒ ꯌꯥꯝꯅ ꯂꯨꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥꯗꯨ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯁꯤ ꯂꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒꯅ ꯂꯪꯗꯨꯝ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯄꯤꯖꯕ ꯄꯥꯝꯃꯤ?" ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒꯅ ꯂꯪꯗꯨꯝ ꯀꯔꯝꯕ ꯄꯥꯝꯃꯤ?" ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨ ꯀꯤꯕꯅ ꯃꯀꯣꯛꯇ ꯌꯥꯎꯔꯤꯕ ꯁꯤꯡꯕꯨꯜꯗꯨ ꯃꯈꯥꯗ ꯊꯥꯗꯔꯒ ꯃꯅꯤꯡꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯌꯨꯝꯗ ꯂꯁꯤꯡꯒꯤ ꯂꯪ ꯅꯥꯏꯍꯧꯕꯗꯣ ꯈꯜꯂꯝꯃꯤ꯫ ꯂꯪꯆꯥꯛ ꯂꯪꯗꯨꯝꯗꯤ ꯃꯇꯨꯡꯗ ꯀꯌꯥꯔꯛ ꯆꯥꯛꯂꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏꯕꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯥꯟꯕꯤꯗꯨꯅ ꯂꯪꯗꯨꯝ ꯑꯣꯏꯅ ꯆꯥꯕꯤꯌꯨ, ꯑꯗꯨꯒ ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯒꯤ ꯅꯨꯄꯤꯕꯨꯗꯤ ꯇꯣꯉꯥꯟꯅ ꯊꯝꯕꯤꯔꯝꯃꯨ." ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯎꯈꯥꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯨ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯗꯨ ꯃꯌꯨꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤꯗꯨꯅ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯍꯣꯡꯗꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯇꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯄꯨꯝꯕ ꯐꯥꯊꯖꯔꯒ ꯉꯁꯥꯏ ꯃꯥꯅ ꯎꯃꯪꯗꯒꯤ ꯄꯨꯔꯛꯄ ꯁꯤꯡꯕꯨꯜꯗꯨ ꯑꯃꯨꯛ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯌꯥꯝꯅ ꯐꯤꯡꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯈꯨꯗꯩꯅ ꯀꯝꯗꯧꯕ? ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯪꯒꯤ ꯈꯨꯗꯩ ꯑꯃꯗꯤ ꯁꯥꯅꯤꯡꯕꯅꯤ꯫ ꯑꯩꯅ ꯆꯥꯛꯆꯕ ꯂꯪꯆꯥꯛ ꯂꯪꯗꯨꯝꯈꯩꯗꯤ ꯂꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯂꯣꯏꯅꯃꯛ ꯆꯥꯈ꯭ꯔꯅꯤꯗꯣ." ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯪꯆꯥꯛ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯪꯆꯥꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯪꯆꯥꯛ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯂꯪꯆꯥꯛꯇꯨ ꯁꯨꯞꯅꯒꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯂꯪꯆꯥꯛ ꯑꯃ ꯐꯥꯎꯕ ꯎꯈꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯪꯆꯥꯛꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯎꯠꯂꯝꯃꯤ꯫ ꯃꯑꯣꯡꯗꯨꯗ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯗꯨꯒꯤꯗꯃꯛ ꯋꯥꯔꯨꯔꯅꯨ꯫ ꯅꯪꯗꯤ ꯑꯍꯤꯡꯕꯅꯤ, ꯑꯗꯨꯒ ꯂꯪꯆꯥꯛꯇꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃ ꯆꯥꯛꯂꯕꯁꯨ ꯌꯥꯏ." ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯑꯇꯟꯕꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯃꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯄꯪꯕ ꯃꯋꯥ ꯑꯗꯨꯕꯨꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯀꯟꯅ ꯁꯨꯔꯝꯃꯤ꯫